ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯦꯡꯒꯨꯝ ꯐꯧꯕꯥꯛ ꯆꯦꯡꯒꯨꯝꯅꯦ ꯁꯤꯒꯤ ꯆꯦꯡꯒꯨꯝꯁꯤꯅ ꯆꯦꯡꯒꯨꯝꯒ ꯄꯨꯛꯂꯥꯎꯕꯤ ꯉꯥ ꯄꯨꯛꯂꯥꯎꯕꯤꯒ ꯊꯣꯡꯒꯦ ꯌꯥꯝꯅ ꯍꯥꯎꯕ ꯆꯦꯡꯒꯨꯝꯅꯤꯀꯣ ꯆꯥꯅꯤꯡꯉꯦꯅ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯐꯪꯗꯕ ꯆꯦꯡꯒꯨꯝꯅꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯊꯣꯡꯉꯛꯑꯒꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤ ꯆꯦꯡꯒꯨꯝ ꯊꯥꯛꯆꯜꯂꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯆꯦꯡꯒꯨꯝ ꯈꯨꯌꯥꯝꯁꯤꯗꯤ ꯉꯥ ꯊꯣꯡꯕꯗ ꯆꯦꯡꯒꯨꯝ ꯍꯥꯞꯄ ꯅꯠꯇ꯭ꯔꯦ ꯁꯤꯗꯤ ꯆꯦꯡꯒꯨꯝ ꯊꯣꯡꯕꯗ ꯉꯥ ꯈꯔ ꯍꯥꯞꯄꯅꯤꯀꯣ ꯉꯁꯤꯒꯤ ꯉꯥꯁꯦ ꯑꯅꯤ ꯊꯣꯡꯖꯒꯗꯧꯕꯅꯤ ꯁꯤꯁꯤꯅ ꯂꯨꯅꯥꯒ ꯃꯣꯏꯅꯤ ꯍꯧꯅꯔꯒ ꯉꯥ ꯑꯃꯗꯤ ꯑꯦꯇꯦꯛ ꯇꯧ ꯂꯩꯔꯝꯃꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯦꯜꯂꯀꯥꯟꯗ ꯃꯩꯀꯤꯗꯤ ꯑꯅꯤ ꯊꯣꯡꯖꯒꯗꯕꯅꯦꯕ ꯑꯗꯨꯅ ꯉꯥ ꯌꯥꯝꯗ꯭ꯔꯦ ꯊꯣꯡꯕ ꯉꯁꯤꯗꯤ ꯃꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯉꯥ ꯆꯤꯆꯤ ꯑꯣꯏꯅ ꯆꯥꯒꯗꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯟꯖꯥꯡꯁꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝꯅ ꯍꯥꯎꯕ ꯃꯊꯦꯜꯅꯦ ꯉꯥ ꯄꯨꯛꯂꯥꯎꯕꯤꯒ ꯆꯦꯡꯒꯨꯝꯒ ꯊꯣꯡꯕꯅꯦꯕꯀꯣ ꯆꯦꯡꯒꯨꯝ ꯐꯧꯕꯥꯛ ꯆꯦꯡꯒꯨꯝ ꯑꯄꯥꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯐꯪꯕ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯆꯦꯡꯒꯨꯝ ꯁꯤꯒ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯌꯣꯡꯆꯥꯛꯅꯦ ꯀꯣꯕꯤꯅꯦ ꯇꯧꯔꯒ ꯃꯤꯃꯤꯒ ꯁꯨꯕ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯆꯥꯊꯣꯔꯛꯑꯒꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯋꯥꯏ ꯁꯥꯔꯦ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ
ꯁꯤꯡꯖꯨꯒꯁꯤꯅ ꯍꯥꯎꯔꯤꯕ ꯆꯤꯡꯒꯨꯝꯒꯤ ꯃꯍꯥꯎꯁꯦ ꯃꯩ ꯇꯥꯔꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯅ ꯑꯩꯁꯦ ꯅꯣꯡ ꯆꯨꯕꯅ ꯆꯔꯥꯡꯅꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯅ ꯉꯪꯕꯣ ꯀꯩꯌꯣ
ꯆꯤꯡꯒꯨꯝꯁꯤꯗꯤ ꯉꯥꯅ ꯍꯦꯟꯖꯤꯟꯕꯖꯥꯠ ꯅꯠꯇꯦ ꯊꯨꯝꯒꯩ ꯍꯥꯎꯋꯦꯕ
ꯌꯥꯝ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯉꯥꯒ ꯆꯦꯡꯒꯨꯝꯒ ꯊꯣꯡꯕꯁꯤ ꯃꯇꯨꯡꯗꯁꯨ ꯑꯍꯥꯎꯕ ꯃꯈꯜ ꯃꯊꯦꯜ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯖꯔꯛꯀꯦꯕꯀꯣ ꯃꯊꯦꯜ ꯃꯈꯜ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ